US na Taiwan da dollar billion 1.1 gi khulai yonanaba Ukraine dana Russia gi drone Thengnanaba bumpier weapon system Pigadouri. China na Taiwan da akanba military threat sathariba si Thengnanaba gi damakta Biden administration na US dollar billion 1.1 gi khusukulai sing yonanaba duga Ukraine dana Russia na Iran na saba deadly drone Thengnanaba bumpier weapon system pinaba US Congress dagi ayaba lawnaba thorang tawri haire. Taiwan gi akoi basing gi lamdam gi sarukta China na lan gi exercise park sa napangthorokhiba sina maram oiraga island nation asi mikup na humsing na leiriba nei Chinese People Liberation Army PLA na Taiwan da exclusive economy zone EEZ da live fire way na military exercise pangthorokhiba sina maram oiraga Taiwan na mikup na humsing na lainaba gi khongthang adu laukhalakhiba nei panba yabadi September gitang amada Taiwanese Ministry of National Defense MND na laukthokhiba wafam amada laibak asigi armed force na Kinmen Island gi area da nongthaktagi photo lauramba civilian drone ama kapthakhrei Kinmen Island asi maruai na mainland China gi khanongpok thangba samudra khongban gi lamdam gi sarukta leibanai August ki tang kungani panda Taiwan gi maikai dagi phongdorokhibada ithat laibak asigi army na drone plane sing paisilakpa matamda madubu Thengnanaba gi damakta darkar oiba section thawrang laukhatlei masigi saruk oina drone plane sing aduna paisilakpa matamda radio warning issue tawba made signal fire na chingba kaptuna mafam adu da changsilaktana bagi warning piga nei karigumba piriba warning adubu thausadana drone plane adu paisilaklabadi kapthagani haibagi wafam phongdok le China gi unmanned aerial vehicle sing na Taiwanese airspace lansinduna niyam thugaibagi thawong ama satharakraba matungda Taiwan da paisilagliba drone plane sing adu kapthanabagi warep ase laurakhiba nei Matsu Island dasu China gi drone plane sing paisilaklaga photo nambagi thawong sing toina satharakle China amasung Russia na satharagliba ki bapi bagi thawong sing ase Thengnanabagi damakta US na lokhalakpa khongthang oina drone plane sing kapthanabagi damakta bumpier system piraga nei Florida da base tawba L3 Harris Technology Melbourne na develop tawba bumpier system asigi asang balonda da vehicle agnostic modular pelletized ISR rocket equipment haibanei hairiba bumpier system ase apikpa makhalgi rocket launcher barrel mari palle masi maruai na ground target ta strike tawnaba made nem na paiba aircraft thoidok hendok na drone na singba kapthabada yamna afaba makhalgi khulai ne me thada Pentagon na Ukraine da piragani haina laukthokiba APK WS2 rocket kumba bumpier rocket system asisu MM70 ge laser guided rocket kapangamme China amadi Russia na akituzungba piriba Ukraine amadi Taiwan na chingba laibak sing asida US na akhanaba bumpier rocket system asi pinabagi wafam khanarakhiba nei hauzik Russia na Ukraine da sathariba lan asida US ki maikai dage bumpier system phangadoriba si Ukraine na ahanba laibak oiraga nei mathang sahi gi angan ba sarukta de hairiba system asi piraba yana leire haire aroi bada tabi di bapum namak pu thagat chare